ngarang Assam Cabinet na Manipuri language po Associate Official Language khalak pasida ako yam harawi Women Action Committee Kasar Assam gi koi chairman ay control ng Sunita amana Secretary Karam Nandita ani mo phami ikoy na masida Assam gi Chief Minister Sirjut Hemant Biswa Sharma da yam thagatse akogi long standing demand se mapung phana pibilakpay damakta aduga local MLA Honorable Kaushik Rai su thagatli malamdi masu masing matangda MLA sahib su yamna akogi sapurgi damakta assembly question ka tawbi na yam honabigi masi matangda ekoi na Associate Official Language tan base hoi maifa amasung Women Action Committee Kasar akogi Sunita Nodita moy mayam su yauna akogi road blockade atay tawdana memorandum pidana akoi hona sakhi masida Manipuri Language Protection Coordination Committee gi akogi maigei dagi matamduda Sirjut Hemant Biswa Sharma na Education Minister ngeda ai samak aigi yamba Kangabom Noyon Chan aigi tada Arambam Nandababu ekoi na September 2020 da Circuit House da matamdugi Education Minister sarga unaki akoi matamduga atay APSC gi aidi akoy da Bangalore da Assamese language thau haibagi matangda madu tahunbino an haibaga loinana Associate Official Language se PBU an haijeki matamdu Education Minister hojigi CM sarna ma pasi matangda yam kumna pajadri amtang pajarag kon hairake aina ko haibirei asi matungda ekoi na MLPCC na ekoi ID ekoi heladi sujawi ekoi eno su ai yaujei tanon jawi tanando yawi dewi jalbung sopon yawi Guwahati dagi Free Sawam Bilmani dewi Khemawim Dilip na singba yaudaga ekoi na Principal Secretary Education Kailan Chakraborty gi chamber da pung ohum ko khane adu ko so na Associate Official Language chalhan biu aidana kanna haije ki makoi su response fajan tawrei adu madugi minus to akoina thabiro akoina tawbiu aidana igi yum sida minus prepare to akoin thaje ki madugi minus to mukni aidi matamdu da mona epop to thari se asena official yo wani asina tabada koi maifagi matamdugi Herajit Okram Lokhikanto adeji Maira Paibigi Iche Sana Thoi atay mayam jauna akogi Lili Iche Sana Thoi yauna adugi akogi Isanani sigi committee yauna magi mando khuding di awareness program chali adeji Sicharda Khudiram Bosugi Mutigi mamangda dharna tawi Lakipur bypass da dharna tawi aduga gidi ate mayam tawi asigi adu ahansing matungduga akogi Kaisam Vidyapati aduga gidi ingudam Oja Binod Oja Navodaya Chan singbasu meeting ayam bada yawi Khorgandi gi school su meeting tawi Sahitya Parishad Bhavan dasu meeting tawi ado aksema amsida ekoi na akoi gi group tana tawi haibasu natte meite ayamba support tawi even nongen NGO bak support tawi almayam san hona jamanna ngasi hogi phangakpasida ekoi na meite amasung meite pangal matamdu chirmi nakiba
chenbi khiba mayam do madu thagat chaba uchari amasung Assam government Honorable CM Sir Sri Jut Hemant Tawse Samarasu akoi thagat chaba uche akoi aduna akoi jam wali asi only cabinet decision ni asi notification lakani kari kari ekhoida khudong chaba pigadaba akhoina kari kari khudong chaba demand togadaba akoi miti mayam pullaga meeting hana tawraga akoi khana kini aduga hayeng karingba tanja charabadi Honorable CM Sir na March 1 weekta Silchar gi visit sida mabusu akoi ni kai khunaba uchanaba hona jagani mayam dasu appeal tujari maduga hona jabaina akhoina khanjari se akhoina chahi mari manga changna consistently akhoina demand tawna irang tawdana di rasta ruko rally di ban mayam tawdana tawjebai mahini amasung akoi handakta amsu yangang singna amok CM unarubusu part of the system ni mayam punamak asi jawi khiba organization khudingmak amasung miyoi khudingmak akoi mayam bomi na khiwi thagat cheri aduni khona haining ipse adi masida kaligumba oppose to mayam su jawi ado hujikti phangabani forget and forgive ta satuna karam haina official language na Meitei da karam haina kanabo product sige aina yam minutely as per act as per rule khanabam thoya na khanje ake ai matung sida ai gi chen Sunita amsung Nondita gi su wakar tabisi mayam da nungai ba hongdok seri ngara hogi ba tang kulum doi thani lising ani ga kunmari da akhoi Assam government na cabinet ta akhoi Manipuri language associate Manipuri language asibu cabinet pass to birakpa asi yamna akhoi matam dugi awa na thidana nongju nongcha thidana khunggang dagi lakhiba adugumba akhoi ichini naw sing ima iben sing busu hanana thagachari maramdi akhoi si phangnaba honabada awaba mayam ama akhoi se punna saruk jaminagi bani adubu ngarang si pau si tabaga akhoi da thuk lawba nungai ba phawbaga khudak ta akhoi se ndang oigiba maramna kaigumbam da tawba ngamhawda ngasi se akhoi media thongda wahi manga tarak na akhoi chenminagi ba chinaw sing matam dugi tanabada akhoi associate Manipuri language si tanabada chenminagi ba chinaw sing da su audam da khara thamjari pawa si khanghanabagi damakta aduga loina na akhoi gi uji honorable chief minister oibiriba akhoi Hemant Biswa Sarma mang na akhoi gi associate Manipuri language si cabinet pass to birakpa sibu hana hainingai leitana women action committee for village protection na su hainingai leitana thagachari aduga loina na ai Lokhipu constituency ki honorable MLA oibiriba akhoi mingoi na panjarabada Kaushik Rai busu maki adugumba akhoi khungang sigi akhoi constituency sigi masu Manipuri language sigi damakta kanna akhoi adugumba akhoi keno assembly award adugumba mana pukhatpi gi bagi matang du su hainingai leitena thagachari mapusu akhoi women action committee ki tarapta gi aduga hayeng lakadoriba March ki tang amada chief minister si koi Silchar da lengbirakani haiba wafam su chapchana leire madu yaraga di akhoi meitei leiriba Manipuri meitei pangal amadi meitei akhoi Manipuri singsi punna amtang saruk jaminaga maki su honorable chief minister bu amutang ikai khumnaba akhoi lengjan phirama amtang yan minaraga punna saruk jaminasi haiba wafam su thamli masi akhoi yamna stand oiba yamna strongly haidi adugumba mangonda akhoi utpa haidi akhoi meitei amadi Manipuri Muslim sing si chap manaba mengda punna chapminaraga jamna mas oiba mongda akhoi se mi yamna jamhanba se lakpinabagi damakta lakadoriba mas ki tang ama se su ai miyamda paujen amtang thamjari. Thank you all. Ai Nandita Women Action Committee for Village Protection
Lakhipur Kachar gi maigai dagi nungai bama phongdok chaningi karino haibada akoi gi handak ngarang tang kul hundoi February gi 2024 da akoi gi gana cabinet chief minister akoi Hemanto honorable akoi chief minister Hemanto Biswa Sharma na akoi bu Manipuri associate official language ase pi hi base akoi gi district marida ase satina aidi nungai ba phawi kaigino haibada matam tuga akoi gi corona agi matam da akoi gi social distance akoi thammu kholu haiba matam da akoi na mafam kya da mangdasu mangbada ase oigatra haina mina khana ba thabak do akoi na matam duga akoi na ase sarkar da ase akoi na memorandum kya pisandana mafam kya da akoi na kaino road blockage tawdana aduga gi dharna phamdana nong chuba marakta akoi na kya akoi na chen chongna tawkhibado ngasidi sathina kayani wakhan siga hara oba phawi asina hainingai leitana aina huji akoi gi kano Assam gi akoi chief minister mingoina panjarabada akoi gi honorable Hemanto Biswa Sharma bu sathina akoi ina thanks pijaningi adugi mathakta akoi huji akoi Lakhipur gi MLA akoi gi Sar Kaushik Rai amasung akoi gi siga hona giba akoi gi maifa adugai mingoina panjarabada akoi gi women action committee adugai imara paibi gi ima sing aduga gi di ate organization puna mak pusu aina thagatli aduna hainingai leitana asigi kaino se akoi myam punna ase akoi kaino harau thoksi aduga akoi myam manaraga hayeng chief minister lakpada akoi asigi thanks akoi myam se kunai da leiriba meitei Silchar maigai de leiba aguge akoi gi Lakhipur maigai de leiba mayam sina punjalaga asigi akoi harauba phongdokpa gi akoi program ama akoi sinsi aina ai go se thamaga ai loisan jarage